पाउचेदे युमफम ओइबा मरु ओइबा पाउ खरा अपडेट तौजरे बीजेपी की पॉइंट कुन यावबा इलेक्शन मैनिफेस्टो फोंखरे असी फोंखलिफा मैनिफेस्टो असी इसम चंपा सेनते मणिपुर की चाकु थौरांग की मैनिफेस्टो नि जेपी नता तारागा निथुइ सुब मणिपुर विधानसभा की मिखलदा बीजेपी मणिपुर प्रदेश के इलेक्शन मैनिफेस्टो पार्टी की नेशनल प्रेसिडेंट जगत प्रकाश नड्डाना होटल क्लासिक ग्रांडे इम्फालदा फोंखरे ngasi phong ki election manifesto asde phiam gi damak tawgani haiba point kun gi manungda manipur gi yelong miseng kanava territorial integrity ngaknarava cultural heritage thamba rani kenilju gi mengda nupi mairoi sing scheme on oiner policing kun manga piba class 12 mairoi sing da free laptop piba hal werba sing da pencil lupa sani piram badagi lupa lising aba piba ngabi sing da lupa lak manga ki accident insurance piba manipur gi khusa airaban harol sing gi damak manipur school university amaling khatpa Startup Manipur Fund lupa crore sama ki manung lakh kun manga gi zero interest loan oina thamba local tourism amasung atai thabak sin pe lakh amma makhoida subsidy pinana pa khona ba lokdak mega eco tourism project po tourism ki thabak pai khatpa prime minister kisan samat nidhi yojana gi makhada lami sin da sahi amada lupa lising taruk tagi nifan phawa piban sing ba yaure manifesto phong bagi thorom asita national president JP Nadda phongdokibada ngasi phonglipa manifesto asi chamcham bachenate manipur ki sakho thorang ki manifesto ni BJP lenga kasna miam ki sakho thorang ki thabak ya paikhat khre makhatana muk lenga warabadi miam ki sakho thorang ke paikhat kani manipur da skill university amalin khatuna lamdam asong ki le su hairaba na jeng na makoi gi haito ising thoiba thabak sing da mai onsin handuna anoba development para pangam lagani haike Manifesto phong bagi thorom da saruk yaki bas minister N Biren phongdo khibada state banga ki election matam kai thotun ngasi manipur ge laibak lep kadaba manifesto phong bada lakpi bagi dabak nadaji bu thagar phongdok sari ngasi phong liva manifesto asilam da masiki lai su hairaba amasok tongan ba sinpham da haithoi raba singi intellectual sports personal art and culture business ma na chingba saknar bulu chingba kya dagi wakhalon sing logduna phong bani haige atopa pau madana Candidate Chani Humpuga Mangana Hanba Amasung Anisuba Festa Lamba Tonagani. Taragani Tusuba Manipur Legislative Assembly Election 2022 Asigi said Humpuleva Asida Tongan Tonganba National Party ki ticket candidate Chani Humpuga Mangana Mikal Nagadore. BJP Assembly Constituency Humpuda Party ki ticket Mirep Tatogle. Quite Mirep Tatogle for Party in the National Congress Ansid Anisuba Hutuna Kendra Yankai Hunta Mirep Tatogle. Ahuzuba National People's Party NPP na Kendra Kuntagani Panta Mirep Tatogle. Janata Dal Yuna Kendra Kuntagani Panta Mirep Tatogle. Naga People Front NPF na candidate Tara Republican Party of India Atugali na candidate Mafan. Sivasena na candidate Mafan Nationalist Congress Party Nifan. CBI ki candidate Ani Lok Janashakti Party are candidate Ahom. Koki National Assembly candidate Ani. Koki People's Alliance ki candidate Ani. Rastriya Janhit Sangras Party candidate ama punna independent kuntrana face ani thokna February kunifan ama sung March mangada sedum fu laiba Manipur Vidhan Sabha ki candidate singna maraibak March tara ki vote ki falda khangba gamda gane Tripura ki minister na Jiribam da lagtuna Jiri miam da BJP ki vote khonga daure Jiribam kendra da BJP ki mri point chong thorok liba namai rakpam pude sandra gi damakta vote khomna na ba Tripura ge minister Biplab Kumar Dev Jiribam da lakadore Tripura ki minister na February taraga panda Jiribam da laktuna barak circle da lairiba Netaji High School ground da Mikhal Gamari la da bami fampang to kadoriba asida saru yaga dore loina na Jiribam da lairiba voter sena BJP ki mrep oriba namairak fam pura sandra da vote tha dabina ba Tripura ki minister na afil to kadore diabetes ki drug makal ani heart attack thogala fayaba ki section wa phang to kre Diabetes na narba India ki miyoi million tara romna awzik sinariva diabetes ki drug makal ani heart attack thogala paya bagi khudong tiba wa fam seng paladuna US ki study amagi matungena phangdorok padagi section thorong lokot poina government har drug ani asigi mamal masang anna laptop na bagi dam firep lo ki bagi iroina na doctor kharnati drug sing asi anaba sing da prescribe to bale khre aire BJP ki election manifesto miyam da tata basung amthak to bani Congress BJP na mamang ki kumja lising ani taraga tarita pangthokiba taraga mathuisuba Manipur Assembly Mikal da miyam da pangthokani hana thajaba piki pesing chahi manga asida thabagoina pangthopa ngamdre BJP ki election manifesto adudi miyam da tadabadi amthak topu airumle aina AICC ki channel observer Joyram Ramesh ta phangdokre Congress bapan gi lisang kaising media center da pangthopa pawi mifam amada chahi manga ki amamba Manipur da BJP ki asoiba lenga ki makhada mington ba Jai Phongba ki tharum amada Joyram Ramesh na makata na ai
Lenga kasina kumja lising ani tara ka tarita phone ki election manifesto atu da yaw ki basing atu ge taiwan da bada thabak tawrakli manifesto atu da jumthom ko dimak thabak amam pangan gani ai ki bado thabak to onthok tre jumthom ko dimak ta thakna da bato dige sing pi gani ar ka manipur ge myoy lak ke amti la ra dan impal city manung phawada private tanker sing dagi wana thakna ba ising laira ga sinare masadana tan na fi sing lem na graduation phawbol hek taman gani Peg encounter da amasung corruption da maral de bising tijalaga serak pi gani ai ki basing so thabak to onthok pangamdre atau pau amadana kana sa China si harbadi lumpu tawnagom si nupa mande mafam ama henglaga tawna si sibasena kana si China si harbadi lumpu tawnagom si nupa masa mande kana si argan mafam ama henglaga sumang dara mangol dara ama tawna si ana sibasena Manipur state na phangdokre kaira wi se da bikal gamari leina na thokpa kana sa nabagi thodok yaning da phangdok tuna pamki ba wakat mi fam da sarya ki ba sibasena gi president tombina ai kendra se da kana sa nabagi thodok da nupi da khutharamba si Pagi masak ni napi da khut thaba candidate Mikhil Damai Pakloi napi ase Sibsena na imani khalibane manhai haujik ke rauda BJP ki mine poiba Ramesor CM lok thana khona bada asoba thawdang lokhiba pesang ni CM lok thana khona bada Delhi da kem tawda leiringai da aikoina nangna Delhi da leirabadi miyam ki thabak thorom de Canada sinarame haina hangbada mahaki mihut khara thamlambani haina khumlakhiba do yamna larik lesu ahitaba lebak masa ta dabagi mawni haige Nagalamarom da sahi segi December fabuda mipung kudimak toti sing pithak pangam lagani si Minister. Prime Minister Narendra Modi gi makada NDV dagi lupa crore lising hum sama gi lol laura kamiyamna. Aseng pa toti gi sing pangana na ba hausikan honari. Masina laklibet November fabu gi marung dadi soitana lochit lagani. Ato ka December fabu gi marung dadi Manipur gi miyam thak na da toti sing soitana phang bangam lagani ana si Minister N Birena phang tokre. Sangmai esda BJP ki meri poriba haikam dengko gi ngasi phiran singkat bagi thoramda si minister na makhathana ai BJP ki lenga coalition lenga oibuna thabak tawbada yamna wai ngak leitana khana ungkhadaba yamna thoge aduna miyam gi thabak tawbada awa pamoi handaki mikhal asida di BJP na set ni fugi matakda fanglabadi party asi khakdagi oiba lenga kama semlabadi miyam na thabak thoram mapung phana pang thopangam lagani semna hai mamang gi lenga na kaidawrammi hauji lenga asina kaidawi aiba hydrabasu miyam na loina khanglapa ngaktani ngasi dagi na sahi banga ki mamangda miyamna kang barakta ahing jarek laga lakibu adu miyamna vote piba haitaba dagine adu ba kendra sigi miyamna vote piba haiba dagi kendra sigi ma ivel sing ibungda phamungda wakal tana tumba fangle mamangi lengak matamda di security ki gari makol amata bada miyamna rita pham khangdra kang barakta icha isu lak pangairambani adubo hausik te madu oidre miyamna makata na BJP ki lengak lehelabade lamda masik ima ivel sing masa masu siga jumda arau temna ningthina mon khang laga tumhan gi haibasi ekoi wasak ni tumsu tumhan ki gani mikpum khuti mon na fishing ikai khumna hot padu BJP lengak asin lai ba khai makata na lehan ki gani ana so mana thasa ba pira dur Manipur da thaw liter ama ani khak launa na bagi ban block ena maram boiraga hayeng thaw launa ba ngasi ahing kiuda leblaga thaw launa rame aru beda content sing asik mar uiba pau khara asik ba pau tamjari ba Manipur local news YouTube channel amadi Facebook page asidagi yemberi ba ponamak pathaga jari channel lesson tom da kanara madi subscribe to subscribe to biram like and share to su kaudi gunuk namba po amakana thagajari